Maruiba Pau. Hidak Sungba Yaba Pambi Singh Thabana Lamdamasiki Sel Tungi Pibam Pagadhan Bangangani Haina Health Minister L. Jenta Kumara Fongdokre. Amadi Lamlai Municipal Council ki Vice Chairperson ki Yum Yaw na MLA Khetri Biren ki Active Worker ki Yum da Sakhang Daba Singh na Lethot Sel Ani Thanamle. Kurumjari meeting tabiri basing butaram nokjari pau sandok na pizari. Hidak sungba yaba pambi sing thabana lamdam asigi sel thungi phibam phagathan bangamgani haina Health Minister L. Jenta Kumar na phungdokre. National Medicinal Plant Board, Ministry of Ayush ki matenga loina na Manipur State Medicinal Plant Board, Directorate of Ayush na sinduna Sanjen Thongda leiba State Guest House ki conference hall da pangthokhiba medicinal plants singda nupi singi thodang haiba nongmagi oiba seminar hodopagi thoramda Wafam asi Health Minister na phungdokibani thoramgi saruk ama oina medicinal plant thariba lawmi sing amasung scientist singi marakta tathok tasin taunabagi thoram su pangthoki ngasigi thoram aduda Parliamentary Secretary S. Subhash Chandra Ayush ki Director Dr. K. Lokendro su saruk yakhi Minister Jayanta Kumar na lamdam asida hidak sungba yaba pambi mayam ama leidi haibasi kaubugum tawi pambi sing asi ningthina tharabadi lamdam asigi senthok lambi hengat hanba ngamgani Government ki maikai dagi shu pangba yaba mateng pangani hayeng yonpham leitabagi awabada su mateng pangani haiki Minister na thawai yawrage su scientist na thawai yawrage su officers na thawai yawrage su maduda akhoigi mathwai hapko doriba haibatai makhong somdoriba makhalgi praja ki people's participation farmers growers participation yawdragade kon honari pudum loinum arem bataga do haibatai Aduna mayamna attentively with dedication work to view and hybridimatory appeal to as a minister in charge of this particular portfolio department I matu mayamda I matu mahan I appeal to jage Lamlai awang lekai de leiba Lamlai Municipal Council ki Vice Chairperson ki Yum Yaw na MLA Khetri Biren ki Active Worker ki Yum da Sakhangdaba Singna Lethot Sel Ani Thanamle Lamlai awang lekai da leiba Lamlai Municipal Council ki Vice Chairperson oiriba Moirang Them Helendro gi yumda ngasi ayuk pung 5 rom taba matamda sakhangdaba singna Lethot Bomb Sale ama thanamle amaromda Lamlai mayai lekai da leiba MLA ke HH Biren gi Active Worker oiba achoibam Deben gi yumdasu sakhangdaba singna ngasi ayuk job manaba Lethot Sale ama su thanamle hairi kanana kari maram gi damak bomb singasi thanamli bano haiba khangba ngamdri Lamlai Police na Manipur Police Body Disposal Scout ki kangbu ama kauduna asoi angam yaudana lokthokre Public Health Engineering ki Minister Losi Dekhom sung Tourism ki Parliamentary Secretary Dr. S. Ranjan Luchingduna Konthauzam Kendra ki manung de leiba water supply scheme sing yengshin khre khongchat aduda department asigi educative engineer L. Brozendro Imphal West Division ki AE ke Ibo Chausuloi ki khongchat aduda ngairangbam Moidangpo Konthauzam Awang Jiri Top Khabi Yarau Bamdiar Sagol Tongba amadi Urem Bam water supply scheme sing yengshin ki Minister Dikhona ing lisingani ga taramapan fawbagi manungda Manipur gi yumthong khuding thaknabi ising pi naba center amadi state government na paikhat pat thorangi manung channa yengsin basi chatpani Konthauzam kendra gi water supply ayamba miyam na season naba pukri singdagi ising lawbana ayambani pukri sing asi miyam na plastic na chingba amot akai amata chakhaida basi tamjaningai ni haiki Water supply is the most important area where we have to address for our people, for the life of the people. So I see a lot of future, and then there is still scope, and then we are happy to see all this progress. I'm also very, very happy and then privileged to have this department in my hand so that I will give my time and I will be able to reach to every individual in our state. So I'm really privileged. And I have a great hope to make a big change. Oinam Kendragi MLA Oiba Manipur Pollution Control Board Amadi Khadi and Village Authority ki Chairman Laishram Radha Kishorna ngasi Kainau Turel Tingbagi Thabak Yengsinkre Khongchat Aduda LDA ki Director L Bhagat Ton amasung atay official sing suloy nakhi
MLA Radha Kishorna nong hek chubaga khusem gi ichao mathokliba asi hanana leiriba turel sing Nambol Kaino Khuzairok amadi Thongzaw turel sing da chelakpa isingna lokpat yogadaba adu Yobangam Dabadagi Topani, Turel Singh, Asigi Maril Singh, Punbana Ishing Chenbangam Dabadagi, Department, Amadi Kunja Singh, Kusam Naduna Sengdok Lagani, Masina, Oinam Ken, Rakhatanatana, Ajay Mapam Singh, the Suijawi Awaba Kopangam Lagani Haiki. Masiteng Tokumatam the Prajasing Saitaki, Achogomatang Pangi, or the department, Tawayana, department, Michin Piratana, Atal, the Carlimsing Pirak and the Prajasinga, Aisaga Yoraga, Masiteng Toksabani, Masikiting Tokuki Toramasia, Ekoi. Bisnupur की जगह उइनाम की जगह नंबोल की जगह दा लेरीबा कोई स्ट्रीम पुनमक मोरवेन तुरेल पुनमक से आई कोई सोइदन तें थोक सरगने थु मतम दा अदुना लाइव सही सिदे कोई मैक्सिमम दा कोई 100 to 100 कोई फ्लड थोक दबा खुसेम की फ्लड से थोक दबा कोने जगनी हाइदना कोई कन पने जे LDA की डायरेक्टर भगत तोना केंद्र असगी मनुंग चन्ने लेरीबा ओइनाम युमनाम खुनौ कैनौ ngaikong खुलेन Taubul Koizumana Chingbada Ichaugi Awaba Lady Basti Turel Sing Asi Fazana Ting Toklabadi Koklagani Haiki. Maina Matang the Soki Kaino, Naikong, Yunam Kuno, Digging Nachokoki, Paring Punjao, Sumana Western Side Lady Bakogi, Isimayam Sinja, Matang Tiamba, Zaragani, and Nasi, Honorable MLA Laga, Penicillin, Honorable Area, Kaino Turenduni, and Kaino Turenja and a packet 7 Matang the Su, Matang Matang still man to packet in Habit Hazard Comes. Jawaharlal Nehru Institute of Medical Science, Imphal Amadi Medical Unit Jenims Nastinduna Professional Conduct, Ethics Regulation ki matangda Seminar ama Jenims ki conference hold pangthokre. Seminar astigi haudokpagi thoramda RIMS ki Urologist Dr. Sinam Rajendro, Jenims ke Medical Superintendent Professor L. Ranbir, Jenims ki Din Professor W. Gyaneshwar Amadi Jenims ki Associate Professor Supriya Laifangbam na Dais the Famduna Saruk Yaki, Dr. Sinam Rajendrona, Dr. Hai Ribas Infamasi Yam Ching Lemba, Miam Nikai Kumnabas Infamni, Profession as the Lady Bamioshina Ethics ki Wang na Tabak Tawroy Dabani, Anaba Singbu, Nushiba Midying Amagaloina na Loina Gadabani Haibasi, Profession as the Togdangni, Matamama the Manipur Medical Council Latringai da Sinfamasi the Lady Bamioshing, Bharat ki Atopa State Singda, Medical Registrar Tongarami Adubu, Ngasidi Manipur Ishaki Council Lairabani Namadugi Awaba Laitre, Profession Asida Lady Basingna, Manipur gi Mapandagi Laktuna Lamdam Asida Practice Toba, Madi Lamdam Asigi Dr. Singna, Manipur Medical Council the Registrar Tobigada Bani, Registrar Todaba, Dr. Stingi Matakta, Karigumba Problem Laklabadi, Council Namakoi Mating Pangbang Namdaktabasuyai, Dr. Singna Ethics ki Wang with the Tabak Toklabadi, Manipur Medical Council Namakoi Matakta Action Lobangami Haiki. On this particular professional conduct, etiquette and the ethics regulation, you please go in the MCI website, and when you do this, updated about this professional conduct up to 2016, it is already there. You can very well see that. Lamdamasigi Mioi Amabu Advocate General Hakadabani Haina All Manipur Bar Association Uripok the Laiba Jairap Court Complex ta Wakan Mifam Sathakre Association ki President Advocate H Chandrajit Sarmana Pharmacy Mapan gi Mioi Hap Nana Bogona Yaroi Lamdam Asigi Ladiba Matik Java Singi Manung the Mioi Amafam Asigi the Makhan Gadabani Amaromda Judicial Service ki rule listing ani manga su semto kadabani haiki. Ladiba Senior na Trusiava Senior to Kanbayava, competent or Kanbayava. Yarika see Hojik conflict of law and politics to be conflict to Lehendabaduna Payavagiwana. Political pressure to Matas at Payaro, low Gimatang or Adumat over and above Madi institution never, Madi independent never, Advocate General LCD. Just like opinion Pido in a Magi opinion over. All India Federation of University and College Teachers Organization Tongan Badabi Sing Takshila Dunangasi Laibak Sinba Tuna Kongjang Changsili Organization Asigi Unit Ama Oriba All Manipur College Teachers Association Su All India Demand Day Haina Manipur College the Thoram Pangtoki Tongan Ba Manipur College Singi Principal Amasung Oja Sing Saruk Yaki Association ki General Secretary Dr. Jerome Rasketana Paumi Singda Demand Day Asi National Amasung State Demand Hain Ani Thokna Khaidui National gi Oina Taret Shuba
UGC Pay Review Committee की report पुथोक्तुना organization दसु फंगहल्लु हाइबा याउरी state की ओइना पिथोक्तना लेरिबा allowance अथुबा मतमदा पिथोउ ing listing ani ga tara mathoi da thokiba ROP order adu chumthoklaga college oja sing amasung makhoiga manaba cadre sing gi su pithokpiu hangduna leiriba teaching amasung non teaching staff hapchin biu haiki kai khuna jo minister ade samsi maga tanaraga afaba hiram goni okta oja singi da makta khoi kaino amta pending le helo habase masi mag yam setba mod amaga loena khoi da thambire adu tawda ya da bani adu thuna tawtor di stage su polum ji leiroi habegani sungsoi soina di phanga da demand ngakta ne habase khoi am thaje maram di asta wala ga college ran to ya da bani na soino ki habakani habase sabsan thaje BJP Imphal East District ki President MD Abdullah Laikhidabagi awa phongdokpa mifam ama sabal lekai da leiba mahut ki Parliamentary Secretary Nahakpam Indrajit ki yumda pangthokre BJP Khetrigaon Mandal na sinduna pangthoki batharom maduda Gyanendrajit Mandal gi President Oinam Lakshman Vice President MD Rahim Susaruk yakhi Mandal gi President O Lakshman na Laikhidraba Abdullah BJP gi mapangal kangkhat hanna ba khotnabada achauba thodang loramba mioi amani mahakna laikhidaba si party asigi oina chauna mangjabani haiki Parliamentary Secretary Indrajit na Laikhidraba Abdullah gi liching makha da party gi akkanba thabak thorom paikhatuna handaki mikhal aduda district asigi oina party gi mihut mai pak pangam khibani mahakna laikhidaba asi Imphal East District khaktagi natana BJP gi chauna mangjaba amani haiki Numit mangani chupna chathagadaba Sirui Lily Festival mathang thagi tang tara manga dagi tara mapan fawba ukhul gi Sirui khulda mapung fana pangthoknaba Chief Minister Nongthongbam Bire na chair lawduna ngarang pangthokiba organizing committee gi mifam na khanakre hawdopagi thoram Sirui khulgi ifat ground da pangthoklaga loishinbagi thoram na tangkhul nangalong ground da pangthokani masigi damak program subcommittee cultural exhibition media amasung transport subcommittee semkhre Mifam aduda Chief Minister Birena Malemda aikhoigi Manipurda top masak ahum khak lei madudi sangai Sirui amasung Manipuri poloni state government na sangai amasung Manipuri pologi mingda festival sing pangthokli adubu Sirui gi di festival ama phawba pangthoktri phibam asidagi Sirui gi mingda mapung fana festival ama pangthoknaba lepnabani haiki paugi marakthana temba break matangzari Established in 1935 in India, the British Institute is accredited by DOEACC for computer courses in O and A levels and other package and certificate courses. Conversational English courses with BBC audio video aids. Anything you can do, the British Institutes can do better. Pain Relief Ointment Khwang naba ok sikpa tang sikpa phu naba na singbada sinaba yarba lipsak group na puthok saba Oza Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hakchangi labor solakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungaraktaba singidabak amatta ngaraba upaidi Jolib syrup amasu Jolib capsule bu changni sinabiyo Uranius Tutorial Center, Kaisampat, Lemazam Laikai, Tidim Road, Imphal. Admission opens for foundation course for class 12 and 11 science, both CBSE and COSEM. Subjects offered physics, chemistry, mathematics and biology. Class starts from 24th April 2017. Class timing 4:30 p.m. to 7:30 p.m. Please contact 811-9954-654. Combined tutorials for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and outsiders. Class 9, 10, 12. For details contact Combined Tutorial Office, Sagolban, Moirang Lerak Machin, Bus Parking Imphal. Amukana taram na ukchari makhataba pao. Siza Hospital na Smile Train Siza Clap Project ki makhada chayola machum na chatharakhiba thorom gi saruk ama oina
Chimbal amasung ngau kaibagi semdoknaba surgery gi matangda ojasing gi oiba awareness tharomama SSA State Mission Authority ga khusamnaduna ngarang Siz Hospital da pangthokre tharomadu da Siz Hospital gi CMD Dr. KH Palina saruk yakhiba ojasing da project asigi mai pakhanna honabada e pausing yariba makhai sandokpinaba appeal tawki awareness wat padagi phibam kaina poklagaba angang kaya lemna layingnabagi khudongtaba si fangdri Manipur gi mioi lakh 13 rongi manungda Miyoi lising manga romdi pok padagi ngau amasung chingbal soiraga lairi project asigi makhada Myanmar yauna awang nongpok lamdamdagi miyoi lising ahum chamnga rom layeng bagi khudong saba pikre haiki Reserve Bank of India Imphal branch ki midyeng makhada People's Development Society na senduna financial literacy camp ama wangkhai kaithel asang bida leiba multi-purpose community hall da pangthokre thoromaduda Imphal East Lead District Manager RK Singhajit RBI की मैनेजर मांगते सौते मणिपुर रूरल बैंक पोरोमपाट की ब्रांच मैनेजर के सुंदर कनारा बैंक ब्रांच मैनेजर मांगखोलेन इम्फाल अर्बन कोऑपरेटिव बैंक की मैनेजर एल सुरंजोय सुसरुक याखी पीपल्स डेवलपमेंट सोसाइटी की सीईओ थोकचोम बीरमंगलना मियामगा बैंक अनि की मरकता लापनरिबा सी ममुत्ताना खंगनबा थोरमसी पांगथोकपनी मसिना बैंक अमसुंग मियामगी मरकता अफबा मरी अमा पुरकपा ngamgani haiki क्लब लोमी क्लब स्पोर्ट्स क्लब सेल्फ ग्रुप मेंबर सिंग लानाय कारबार तौबा सिंग दुकानदार करिकरा मयाम से कौरगा अखोइना मखोगी हाइरिबा बैंक दा करिमानि चंगनी अदे मसाजी करिमानि इक्विप तौनी हाइदि लोन लौना बनत्र खंगनबा पोजीशन गनि खंगनी हाइबि पांदम सिदा इदा हाइबि प्रोग्राम खोइ पामदोकपन Naharol Thodang Pauche ki editor Khoirom Loya Lakpa madi imung manung loinana Pauche se ki joint editor Tensubam Gautambu URF na akiba pirakhiba amju na kan yaning da phongdokre thawong ase terrorism ki thabakni party ki oizaba thibida media ki ning tambada atamna na khuthingjinduna apan ba piba haibasi khwaidagi pangdaba thawongni maramaduna URF ki thawong ase khudakta handokadabani hairi All India State Government Employee Confederation की National Council की ओइबा Joint Educative Mifamama Kerala की तिरुवनंतपुरम की MKN Satyar Auditorium दा हौख्रे हौदोपगी थोरमदा National President Ajay Singh General Secretary CR Jos Prakash Finance Secretary शु ओइबा All Manipur Government Higher Secondary Lecturer Welfare Association की President M Joy Kumar सुसरुक यारी M Joy Kumar na Manipur gi oiba report ama thamladuna state asida taret shuba pe housing faw chatnadri union government na hiram asida mateng pangbiduna athuba matamda chatna hannaba pukhatki resource marang kai daba state ama oibana education gi lamda sothari basi ahen ba mityeng changbina ba center na mateng pangbiu haiki Royal Area Development Association na CMO Imphal West ki midyeng makhada ngasi Imphal West ki tongan ba mafam anida lem na laing magi kem pangthokre Nambol Foijing Chingning Club ka Foijing Chingning Development Club ka khusam na duna pangthokhiba kem aduda mioi chamaga yankhai rom layeng duna hidak langthak singlem na pikhi tera makhong ibudau saklai ba development committee ga su khusam na duna ayush ki makhada kem pangthokhi club ki mihut amana phongdorak pada aying asa onarak pa oiba handak te ising ichau thokhiba adugi laina adudagi laina tina sandorokta na ba kem asi pangthokpani haiki Huran kiba tata sumo ama Ziri police na recover taure Ziri Bam police station na pangthokiba pawgi mifam amada SDPO Ziri Bam RK Charles na district SPG SP Hobson Sapam gi midyeng makhada district police na tata sumo asi ngarang ayuk pung 12 rom taba matamda Ziri Bam gi kadam talada leiba Thongam Rajakumar chahi humpu manga apokpa leikhidraba paton gi yumdagi fangbani gari asi Assam gi Karimganj tagi mioi amagini ain gi oiba thabak thorom sing loisilaba matungda mapu da sinaragani Masak khangdaba mioi singi gari sing lanai gi yum natraga parking sing da jiri miyam na khamhanbidana ba SDPO na appeal tauri M suna sinduna kontra tarelak suba mikap thokpa numit thorom pangthokpada mateng panglakhiba lanai loop sing office Kaitel Rimski blood bank punamakpu mahiroi loop asina thagatpa phongdorakli atenba break amagam luxury Advanced Coaching Institute Nagamapal Lamabam Laikai near Reams Road. Admission opens for Class 12 Arts Science Course M 13-27 April 2nd batch. Class 12 Arts Science CBSE 13-27 April 1st batch. The largest trusted and premier coaching institute Imphal in both science and arts. Special vacation course for Navodaya Scenic. Facilities available are separate hostels for both boys and girls. Van service, library facility. Moredam to pubiyo diade. Rondugini neina talisi.
Mod ladana. Ilora Hotel. More than 3-star category. Reasonable mamalda. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. May ising awat pamta laitaba. Hello, Elora Hotel Moreni. Takpiyo. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Horizon Hospital and Research Institute opposite Denims Porompata Miam Gidamak Hanjere Eye Medicine Surgery Amade Psychiatric Oiba Anaba Singsu Line Jere Anova Matamga Tunarba Kulai Singmate Namiki Laina Makal Kudumake Lying Bagi Kudong Jaba Pijere Keyhole Surgery Tobagi Facility Hamjere Experience Lairaba Dr. Singatana Bagi Kudong Jaba Supandigani. Hello Doctor. ISTV na Sagol Sen Kuding Numidang Wairam Pung Taruk Taba Matam na Sandok Chaba live phone-in program. Lakiba Tangkun Sagol Sen Numita Dr. Napakanta Sarma Gynecologist asina guest Dr. Oidigani. Topic na angang mirolingay da thokpayaba kudong tiba sing amasung ngakthok na pambay sing haiba sini. Adom na call tawbira kadaba aikoy phone number 244-2336. Amukana taramnok chari makhataba pao. Swasth Bharat Mission की मखादा लाकदौरिबा खोंगजोम नुमित थोरंगा मरी लेना अथौबा सिंगी हैकत लेकत तंफम खोंगजोम खेबचिंग की अकोइबदा साउदर्न यूथ इंसेंटिव एसोसिएशन खोंगजोम बाजार न लमतु सिंगदोपगी केम अमा पांगथोखरे एसोसिएशन की वाइस प्रेसिडेंट एल श्यामोना ngasi naha oiriba singbu aphaba naha aphaba tunglam chat haiba association ki wakhalonda yumpham oiraga lakadoriba khongjom numit ki hekat lekat tampham kheba chingbu taru tanana thamnanaba kem asti pangthokpani haiki. All Manipur Muslim Organization Coordinating Committee Lilong Local Committee ki mifama Lilong area da laiba Club Organization Singapurna Lilong Makha Lekai Konjal da pangthokre mifamaduna Manipuri Muslim Pangal Singna Mayok Nariba Kudong Sadra Sing Amadi Manipur gi apunba issue kayamarum khana nainaki Lilong area gi oina mahai masingi lamda phibam phagatna basu mifam aduna khanaki committee esti gi nauna thaupuna na bamyoi kunmanga na saba educative committee amasu semkhre Loshilakpada maru iba pau amuka na pizari Thabana lamdamasige sel thungi phibam phagathan bangamgani haina Health Minister L. Kumar na phongdokre Amadi Lamlai Municipal Council ki Vice Chairperson ki yum yauna MLA Khetri Biren ki active worker ki yum da sakhangdaba singna lethot cell ani thanamle Mideng tabiri singwa mu kana khunjare